Greater Noida, South Korean boyfriend, Manipuri girlfriend, Chahi anidagi relationship, Adubu, Numidang amada Kari Maramgino, Manipuri girlfriend na maki South Korean boyfriend bu suri na thinuna hat kiba. Connect News Media tabiriba singbu taram na okchari. January marigi numidangda Uttar Pradesh ki Greater Noida gi Knowledge Park Police Station gi manung chanba Sector 150 da shocking oiba incidents asi thoki. Thaudo asida Manipuri girlfriend Lunjeana Pamai na maki South Korean live-in partner Dag Hee bu thang surina thinduna hatki. Police na accused girlfriend bu custody da lauthaduna wahang paungki. Masida wafam kaya reveal tauki. Police investigation dagi masi khangma ngamki madudi asiba mahaki boyfriend asigi identification South Korea gi Mr. Dag Hee father of Hwa Yong Yu oina khangki. Mahak Greater Noida gi ATS Pius Height West Sector 150 dalerami. Aduga Manipuri girlfriend Lunjeana Pamai daughter of Kanchan Gathaini. Mahak Manipur gi Thangal Khundagini. Makoyani matam sangnadagi live-in relation da laineraki. Investigation da Lunjeana Pamai na masi accept tauki madudi mahakna thang surina attack tauduna Dag Hee bu hatki. Accused Lunjeana Pamai na investigation da taglami madudi mahaki live-in partner matam pumbada mahaka toina khatnarami amadi mahakpu phurami. Mahaki partner gi behavior asidagi Lunjeana Pamai upset oirami. Accused na police ta hairami mahaki boyfriend bu hat pa pamkhide adubu mahak na saubaga loinana thaudo asibu pangthoki. January marida drink party matamdasu mahak ka khanaki masigi matungda mahak na suri na thinki. Greater Noida police ki matung inna January marida Government Institute of Medical Science Jims Hospital dagi police na memo gi matung inna information phangki madudi foreign citizen amagi asibaksang hospital da purki. Information asi phangmaga Knowledge Park Police Hospital da thunglaki amadi case asigi investigation tawba hoki. Dag Hee Greater Noida gi mobile company amada branch manager gi post ta thabak torami. Police ki matung inna Numidangda makoyani drink torami masida makoyani gi marakta wafam amadagi dispute thoklami. Masigi matungda Lunjeana na surina Dag Hee gi thabak ta thinki. Attack asi yamna luna tawki. Dag Hee yamna thoki masidagi Lunjeana na mahakpu Greater Noida gi Jims Hospital da purki. Adubu hospital da Dag Hee gi treatment houdringai da mahak laikide. Masida doctor singna death declare tawki. Lunjeana amadi Dag Hee Gurugram da party amada thengnaki. Matamaduda Dag Hee Greater Noida da job torami aduga Pamai job toramde. Police hauji case asigi postmortem report lakpangairi. Police na accused ki yum dagisu maru eba evidence kaya capture tawkhre. Masigi hauji investigation tawri. Case asi foreign national ga mari leinaba oibana concerned senior official sing amadi foreign embassy dasu information pikre. Asumna chahi ani henba relationship akiba crime gi thaudongna loisin khre. Video sidang asigi di matang asoi fawbadang thagasari.